ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯥꯡꯉꯣꯟꯕꯤ ꯃꯤꯁꯅꯥ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯕꯦꯝꯕꯦꯝ ꯆꯅꯨ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ ꯊꯥꯒꯠꯆꯈꯤꯕ ꯑꯍꯤꯡꯗ ꯁꯥꯌꯣꯟꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯁꯤꯖꯟ 2 ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯡꯉꯣꯟꯕꯤ ꯃꯤꯁꯅꯥ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯝꯁꯦ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯅꯣꯡ ꯉꯥꯜꯂꯛꯄꯒꯤ ꯃꯤꯁꯤꯡꯗꯣ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯧꯒꯠꯅꯔꯛꯂꯤ ꯌꯨꯝ ꯄꯥꯜꯂꯛꯄ ꯅꯧꯔꯤꯕꯤ ꯇꯝꯅꯥꯗꯣ ꯃꯍꯥꯛꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯉꯟꯇꯥ ꯍꯧꯒꯠꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯨꯞꯅꯣꯝꯁꯤꯡ ꯍꯣꯠꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯂꯛꯄꯗ ꯂꯝꯕꯤꯗ ꯀꯦꯇꯨꯀꯤ ꯊꯦꯡꯅꯩ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯍꯩꯃꯥ ꯑꯩꯅ ꯅꯪ ꯊꯕꯛ ꯏꯪꯈꯥꯡ ꯑꯝꯇ ꯇꯧꯔꯨꯔꯅꯨꯗꯅ ꯍꯥꯏꯔꯒ ꯅꯪ ꯑꯃꯨꯛ ꯋꯥꯏ ꯁꯤꯜꯂꯨꯔꯤꯕ꯭ꯔꯣ ꯇꯝꯅꯥꯗꯣ ꯏꯪꯅ ꯍꯣꯏ ꯏꯃꯥ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯑꯁ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯗꯤꯅꯦ ꯂꯣꯏ ꯁꯣꯏꯔꯅꯤꯁꯦ ꯍꯌꯦꯡꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯒꯅꯦ ꯁꯦ ꯃꯕꯣꯛ ꯑꯣꯏꯕ ꯑꯩꯉꯣꯟꯗ ꯈꯛꯇꯅꯤ ꯃꯥꯡꯖꯗꯧꯔꯤꯁꯦ ꯆꯠꯂꯨ ꯄꯣꯊꯥꯔꯁꯨ ꯆꯠꯂꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯕꯛ ꯁꯨ ꯍꯥꯏꯒꯦ ꯆꯠꯂꯨ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯅ ꯂꯥꯎꯔꯝꯂꯒ ꯁꯨꯝꯆꯤꯠ ꯑꯗꯨ ꯄꯥꯏꯔꯒ ꯄꯔꯞ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯗꯣ ꯆꯥꯛꯁꯪꯂꯣꯝꯗ ꯂꯥꯛꯂꯒ ꯆꯥꯛꯁꯪ ꯑꯗꯣ ꯋꯥꯏ ꯁꯤꯠꯇꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯌꯥꯏꯁꯨ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯂꯛꯏ ꯅꯣꯡꯌꯥꯏꯕꯨ ꯍꯦꯛ ꯎꯕꯒ ꯀꯦꯇꯨꯀꯤꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯑꯩꯅ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯕꯅꯤ ꯉꯥꯡꯂꯕꯁꯨ ꯑꯣꯏꯔꯔꯣꯏꯗꯕ ꯑꯉꯥꯡꯅꯤꯅꯦ ꯅꯪ ꯑꯁ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯏꯃꯥ ꯍꯥꯏ ꯏꯃꯧ ꯅꯨꯄꯤꯁꯤ ꯃꯁꯥ ꯑꯁꯤ ꯋꯥꯏ ꯁꯪꯗ꯭ꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯣꯟꯒꯅꯨ ꯅꯪꯅꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯉꯣꯗꯅ ꯍꯥꯏꯕꯁꯤ ꯅꯪ ꯅꯅꯥꯅ ꯇꯥꯗꯦꯅꯦ ꯅꯪ ꯑꯁ ꯏꯃꯥ ꯑꯩꯅꯁꯨ ꯍꯥꯏꯔꯤꯅꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯅꯗꯦꯗꯅ ꯍꯦꯛꯇ ꯑꯃꯨꯛ ꯁꯨꯔꯒ ꯂꯩꯔꯝꯃꯤ ꯁꯤꯗ ꯋꯥꯏ ꯀꯩꯗꯧ ꯍꯥꯏꯔꯤꯅꯣ ꯍꯩ ꯀꯩꯗꯧꯕ ꯍꯥꯏꯕ ꯍꯥꯏꯇꯕꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯧ ꯋꯥꯍꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯦꯇꯨꯀꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯅꯣꯡꯌꯥꯏꯁꯨ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯔꯅꯕ ꯀꯟꯅ ꯇꯧꯔꯤ ꯀꯦꯇꯨꯀꯤꯗꯣ ꯃꯍꯥꯛꯅ ꯋꯥꯏ ꯁꯤꯠꯄꯗ ꯄꯨꯊꯣꯔꯛꯄ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯈꯣꯡꯕꯥꯟꯗ ꯍꯩꯗꯣꯛꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯆꯪꯂꯛꯏ ꯋꯥꯏꯁꯤꯠ ꯋꯥꯏꯔꯝ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯆꯥꯅ ꯊꯛꯅꯅꯕ ꯀꯔꯤ ꯀꯩꯅꯣ ꯈꯔ ꯁꯦꯝ ꯁꯥꯔꯤꯉꯩ ꯕꯣꯄꯦꯟꯗꯣ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯉꯁꯤꯗꯤ ꯅꯪꯅ ꯍꯣꯠꯅꯔꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯕꯣ ꯑꯩꯅ ꯑꯗꯨꯝ ꯍꯣꯠꯅꯔꯒ ꯂꯩꯔꯕꯗꯨꯕꯣ ꯏꯍꯤ ꯅꯃꯧ ꯅꯨꯄꯤꯁꯤ ꯈꯔ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤ ꯍꯣꯅꯦ ꯀꯔꯤꯃꯠꯇ ꯁꯣꯟꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯧꯁꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯃꯈꯣꯏ ꯇꯥꯃꯣ ꯉꯥꯏꯔꯝꯂꯤꯕꯅꯤ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ ꯉꯥꯏꯈꯣ ꯅꯃꯧ ꯅꯨꯄꯤꯁꯤ ꯅꯪꯅ ꯀꯔꯤꯃꯠꯇ ꯁꯣꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅ ꯁꯤꯅ ꯀꯔꯤ ꯍꯥꯏꯔꯤꯕꯖꯥꯠꯅꯣ ꯅꯪꯕꯨ ꯉꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯁꯥꯎꯈꯤꯕꯗꯥꯏꯅꯦ ꯑꯁ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯍꯧꯗꯣꯛꯄꯤꯔꯛꯂꯅꯨ ꯃꯤꯅ ꯇꯥꯈ꯭ꯔꯒꯅꯦ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯋꯥꯐꯝ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯦꯡꯉꯨꯇꯨ ꯈꯣꯡꯁꯦ ꯅꯣꯡꯃꯒꯤ ꯆꯤꯡꯕ ꯑꯁꯨꯝ ꯍꯦꯜꯂꯛꯄꯗ ꯅꯠꯇꯅ ꯆꯤꯟꯁꯤꯁꯨ ꯄꯩꯔꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤ ꯃꯁꯤꯒꯤ ꯑꯖꯥ ꯄꯨꯖꯥꯁꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯑꯣꯖꯥ ꯑꯣꯏꯕ ꯆꯟꯗ꯭ꯔꯔꯥꯖꯇꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯆꯠꯂꯨꯒꯦꯗꯅ ꯈꯜꯂꯤꯕꯅꯤ ꯑꯗꯨ ꯐꯩ ꯆꯠꯀꯗꯕꯅꯤ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯗꯣ ꯏꯊꯟꯗ ꯆꯠꯄꯗꯤ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯣꯏꯅꯦ ꯅꯇꯣꯝꯗ ꯊꯥꯗꯣꯛꯄꯗꯨꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇꯦ ꯀꯅꯥꯒꯨꯝꯕꯁꯤꯡꯒꯤ ꯃꯃꯤꯠꯇ ꯅꯪꯁꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒꯨꯝ ꯌꯥꯝꯅ ꯊꯤꯖꯤꯜꯂꯕꯒꯨꯝ ꯎꯔꯝꯕ ꯌꯥꯏ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯪꯁꯤ ꯅꯧꯅ ꯂꯥꯛꯏꯕ ꯅꯃꯧ ꯅꯨꯄꯤꯁꯤꯗꯒꯤ ꯅꯪꯅ ꯍꯦꯜꯂꯤꯅꯦ ꯅꯍꯥ ꯃꯥꯟꯕ ꯆꯠꯊꯣꯛꯑꯣꯗ ꯑꯁꯤꯕꯨ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯑꯗꯣ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕꯅꯣꯅꯦ ꯌꯨꯝ ꯀꯨꯏꯅ ꯊꯥꯗꯣꯛꯄꯁꯨ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯒ ꯐꯠ ꯍꯜꯂꯛꯀꯗꯕꯅꯤ
ꯍꯣ ꯑꯗꯨꯕꯨꯗꯤꯅꯦ ꯑꯩꯅ ꯍꯦꯟꯅ ꯈꯪꯂꯄꯣꯠꯅꯤ ꯆꯠꯈꯤꯕꯒꯤ ꯍꯜꯂꯛꯄꯒꯗꯤ ꯌꯥꯔꯔꯣꯏ ꯑꯍꯤꯡ ꯑꯃ ꯂꯦꯜꯂꯝꯂꯒ ꯂꯥꯛꯇ꯭ꯔꯕꯗꯤ ꯑꯣ ꯑꯗꯨꯗꯤ ꯀꯩꯗꯧꯉꯩ ꯆꯠꯁꯦ ꯍꯥꯏꯕ ꯅꯆꯥ ꯅꯃꯧꯗꯒꯗꯤ ꯍꯥꯏꯔꯕ꯭ꯔꯣ ꯀꯗꯥꯏꯗꯒꯤꯅꯣꯗ ꯃꯈꯣꯏ ꯄꯥꯕꯨꯡ ꯍꯥꯟꯅ ꯍꯥꯏꯔꯒꯦ ꯍꯥꯏꯗꯅ ꯂꯩꯔꯝꯃꯤꯕꯁꯤꯅꯤ ꯐꯔꯦ ꯐꯔꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯏꯕꯨꯡꯉꯣ ꯈꯣꯏꯒ ꯃꯧꯒ ꯄꯨꯟꯅ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯗꯨ ꯇꯧꯔꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯍꯜꯅꯦ ꯍꯥꯏꯗꯅ ꯀꯨꯁꯤ ꯔꯥꯁꯤ ꯄꯪꯇꯧ ꯇꯧꯕꯗꯨꯁꯨꯅꯦ ꯐꯖꯗꯕ ꯂꯩ ꯀꯣ ꯑꯉꯥꯡꯁꯤꯡꯒꯤ ꯋꯥꯁꯨ ꯈꯔ ꯇꯥꯕꯤꯕ ꯐꯩꯀꯣ ꯐꯔꯦ ꯇꯧꯔꯣ ꯑꯩꯅꯦ ꯊꯕꯛ ꯑꯃꯇꯪ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯕꯣꯄꯦꯟ ꯀꯦꯇꯨꯀꯤꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯠꯈ꯭ꯔꯦ ꯇꯥꯝꯅꯥꯗꯣ ꯃꯅꯦꯝꯄꯣꯛ ꯑꯣꯏꯔꯤꯕ ꯀꯦꯇꯨꯀꯤꯅ ꯁꯦꯀꯧ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯇꯦꯡ ꯄꯥꯡꯂꯨꯒꯦ ꯍꯥꯏꯔꯒꯁꯨ ꯀꯦꯇꯨꯀꯤꯅ ꯌꯥꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯃꯇꯝꯁꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯤꯉꯩ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯇꯨꯀꯤꯅ ꯑꯉꯥꯡ ꯁꯥ ꯅꯈꯣꯏꯗ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯑꯩꯁꯦ ꯈꯣꯡꯁꯨ ꯆꯤꯡꯂꯦ ꯆꯤꯟꯁꯤꯁꯨꯅꯦ ꯅꯣꯡꯃꯒꯤ ꯆꯤꯡꯕ ꯍꯧꯔꯛꯂꯦꯗꯣ ꯏꯁꯥꯅ ꯃꯔꯣꯜ ꯑꯃ ꯁꯣꯟꯊꯕꯅꯦ ꯑꯗꯣ ꯃꯥꯏꯕ ꯑꯃ ꯂꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯗꯕ ꯌꯥꯗ꯭ꯔꯦ ꯅꯈꯣꯏ ꯅꯣꯡꯃ ꯅꯤꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧ ꯍꯥꯏꯕꯕꯨ ꯅꯈꯣꯏꯕꯨ ꯇꯟꯒꯗꯧꯔꯤꯕ꯭ꯔꯣ ꯕꯣꯄꯦꯟꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯋꯥꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯣꯏꯒꯤ ꯏꯃꯥꯁꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯇꯨꯅ ꯑꯅꯥ ꯂꯣꯏꯈꯤꯗꯧꯔꯤꯕꯅꯤꯗꯣ ꯀꯨꯏꯒꯗꯕ ꯅꯠꯇꯦ ꯍꯥꯏ ꯅꯣꯡꯌꯥꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕ ꯄꯥꯕꯨꯡ ꯑꯩꯒꯤꯗꯤ ꯀꯔꯤ ꯈꯜꯂꯨꯅꯤꯒꯤꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯌꯥꯕꯗꯨ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯇꯝꯅꯥꯒꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯏꯃꯥꯅ ꯂꯥꯌꯦꯡꯕ ꯆꯠꯄꯗ ꯃꯥꯒꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯧꯔꯤꯕꯅꯣ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯑꯗꯨꯗ ꯄꯥꯕꯨꯡ ꯇꯝꯅꯥꯁꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯗꯨ ꯈꯪꯅ ꯑꯩꯈꯣꯏ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯃꯥꯒꯤ ꯑꯁꯤꯁꯨ ꯂꯥꯌꯦꯡꯍꯧꯗꯕꯗꯤ ꯌꯥꯗꯕꯅꯤꯗꯣ ꯅꯣꯏꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯂꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯒꯝ ꯆꯠꯂꯝꯕ ꯃꯥꯅ ꯍꯧꯖꯤꯛ ꯁꯨꯃꯥꯡꯗꯒꯤ ꯍꯦꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯂꯦꯞꯄꯗ ꯀꯨꯏꯅ ꯂꯦꯞꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯅ ꯐꯝꯆꯤꯠ ꯆꯠꯄꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯩꯁꯨ ꯄꯥꯈꯠꯂꯦꯅꯦꯍꯦ ꯀꯨꯏꯔꯛꯂꯣꯏꯗ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯑꯥꯗ ꯌꯦꯡꯊꯣꯛꯂꯨꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯠꯄ ꯍꯥꯏꯕꯗꯨꯗ ꯌꯥꯅꯔꯗꯨꯅ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯂꯦꯞꯅꯔꯤ ꯃꯇꯝꯁꯤ ꯇꯥꯝꯅꯥꯁꯦ ꯃꯍꯥꯛꯀꯤ ꯊꯥ 4 ꯁꯨꯔꯛꯂꯕ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯕꯗ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯌꯧꯔꯛꯂꯕꯗ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯕꯣꯄꯦꯟ ꯀꯦꯇꯨꯀꯤꯒꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯆꯟꯗ꯭ꯔꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯌꯣꯝꯂꯒ ꯊꯣꯔꯛꯂꯤ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏꯅ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯇꯣꯔꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯕꯣꯄꯦꯟ ꯆꯟꯗ꯭ꯔꯔꯥꯖꯀꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯃꯈꯣꯏꯒꯤ ꯈꯨꯜꯗꯒꯤ ꯐꯅꯌꯥꯝ ꯁꯥꯡꯅ ꯂꯥꯞꯅ ꯂꯩꯔꯤꯕ ꯈꯨꯜꯅꯤ ꯒꯥꯔꯤ ꯃꯊꯥꯡ 3 ꯇꯣꯡꯒꯗꯧꯔꯤꯕꯅꯤ ꯆꯟꯗ꯭ꯔꯔꯥꯖꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯆꯤꯡꯈꯨꯜꯗꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯌꯨꯛꯀꯤ ꯄꯨꯡ 7 ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯑꯉꯟꯕ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯊꯧꯔꯛꯄꯗꯣ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯆꯟꯗ꯭ꯔꯔꯥꯖꯀꯤ ꯃꯌꯨꯝ ꯌꯧꯔꯦ ꯒꯥꯔꯤ ꯃꯊꯥꯡ ꯇꯣꯡꯂꯛꯄ ꯑꯃꯗꯤ ꯃꯤ ꯄꯨꯕ ꯒꯥꯔꯤ ꯑꯣꯏꯕꯅ ꯉꯥꯏꯍꯥꯛ ꯂꯩꯇ ꯈꯥꯝꯕ ꯑꯗꯨꯗ ꯑꯗꯨꯛ ꯊꯤꯡꯊꯔꯕꯒꯤ ꯋꯥꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯕꯣꯄꯦꯟ ꯆꯟꯗ꯭ꯔꯔꯥꯖꯀꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯀꯦꯇꯨꯀꯤ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯆꯟꯗ꯭ꯔꯔꯥꯖꯀꯤ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕꯗꯗꯤ ꯃꯁꯥ ꯑꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯕꯒꯨꯝ ꯇꯧꯔꯤ ꯅꯍꯥꯟꯋꯥꯏꯒꯤ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯃꯊꯪ ꯃꯃꯤꯠꯇ ꯆꯣꯡꯊꯣꯛꯇꯨꯅ ꯎꯔꯛꯂꯤ ꯃꯟꯊꯔꯕ ꯍꯧꯖꯤꯛꯅ ꯇꯦꯛꯊꯔꯕ ꯃꯅꯤꯡꯂꯣꯝꯗ ꯋꯥ 3-4ꯅ ꯉꯥꯛꯈꯠꯇꯨꯅ ꯊꯝꯂꯤꯕ ꯁꯪꯒꯣꯏ ꯑꯗꯨ ꯎꯔꯨꯕꯗ ꯆꯟꯗ꯭ꯔꯔꯥꯖꯅ ꯑꯔꯨꯕ ꯃꯍꯩ ꯑꯃ ꯇꯥꯛꯄꯗ ꯁꯣꯏꯕꯗꯒꯤ ꯃꯩ ꯍꯧꯔꯛꯈꯤꯕꯗꯣ ꯀꯦꯇꯨꯀꯤ ꯍꯧꯖꯤꯛꯀꯗ ꯊꯣꯛꯂꯕꯒꯨꯝ ꯃꯁꯥꯗꯣ ꯁ꯭ꯋꯥꯏ ꯍꯦꯛ ꯂꯥꯎꯏ
Ketukina laina asum yenglakpada noma thasigi ahing amada makoigi haibadi Ketukigi oja Chandarasgi sumangi mataida hauriba kangsallaklaba lehau pambi adugi makhongda Ketukina long hiphallaga mahaki oja Chandarasna Ketukigi thawai kauthoklaga sanakhibado ngasisu mamit uduna leirakli asomna yengki khudimakta mahana tawkhibasing mathang mamit uduna songthoktuna uru leiduna khanghai khangjil leiringai imung lomdagi Chandaras hingkholda pochai khara tharuge haiduna ngarubakta hawai maru khara haplaga makhut namadana karani ama paiduna gam soli tholi matam maduta Ketuki amati bopena sumangda leplaga lerambaduda Chandarasna kanarone hai Ketuki natrane Ketuki do patlai thore yojaga oja ai khurumjari ai haugulo hai ama sina bopen natro mani oja ai ji khurumjari yare hai kainun hei ai di mangdum khankhre kakalo ai na ngasi nakhoi si mangduram mi haidudi sinani dana hai yam nungai ne hei noi lakpase kakalo se mangol si da phamu harau tayam kaukhulakpa aduda yamna harauna bopen amadi Ketuki mangolgi thari ba phak aduda phami Chandarasna phamelomda phamle aduga bopen amadi Ketukina yungi nungchuklom thangbana kal aduda phamle thongjin pan lomda matam aduta Chandarasna hai kari yone nabani lai thajadana ai gesida laklibuduba hai nakoigi nachanupa makhak yaujabadu hauji phawu mayum pandribro oja mahapudi luhongba pangkoi kuidringai sida karigumba maingonda thoklaraba ai su kharamibani nangi nasa sei kaino mai towi kuchu kumelam iseng de haidana kaidauraba ai luhongba gadi karimata khanghaudre hei asumna luhong khongdungbuki wari khara saraba matung Ketukina mangonda nungai tribasing amadi mahana tawkhibasing loinamak tamle wafam madu tabada Chandarasna ibema nangi thabaksidi araiba mo oradawribo yama lugadawri nangi nasa manungda leiriba timu phattaba laimu phattaba singasidi nahangna phajanbada hundoklamlaba mare nangi thawai mi chuptuna leiriba masigi lai phattaba sidi nangna su tanthokpada ngamlaroi masidi aina tanthokadabadine ado oja ngasi tanthokpa yaroidro ngasi si leipak pokpa adutia yararoi thangja imida tawgadaba thabakni aduga tawgadori bathabak asi thangja ahumlakta aja puja tawgadabani ado oja adu maina toroti phagadro kaidopai phadani aja puja tawba lorabadi soidanamaki phagadoribani adubu hakchangdi tasengna mallani laina budi halaroi haibabu yamna wana ahal lainada leigadoribani khangba ngamdraduna sijarage haidan lawgadoribani aduthi oja tu asira lothogum sira aduga karigumba nang lothokthaba taragadi nakoi imungda awana taba sum haurakani nangi nasa manungdi yauriba phatraba timu laimu aduna nangi akoibada leiriba mising sanaba torokadoribani tantho haudabasu yaba janatini aduga nakhoina khangjangadaba mana hariba timu laimu sing asina karigumbada nangi nacha nasugi siwom nungda leiriba ngang aduta changkhrabadi phattaba ngang olakadoribani madu munna khangna chaluko adumna hairakpada Ketukina phare oja hapta ahum haibadi thangja ahum lai khurumgadabani haibado khurumbiro ado ngasigidi hallage thangje numit khudingi lakjaragi soire nakhoina khalibado pungsoi nakhoina ne yumda leiruge thangje numit khudingi lakke hairibado karisu kaidi tawbadabu tawgadoriba acha puja sida nakhoina sana yara thabaksin asi tawgadoribani yamna kana singthekpa lawba khongba amadi
ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯃꯊꯪ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯞꯇꯥ ꯑꯃꯁꯤ ꯃꯍꯥꯛꯁꯤ ꯑꯆꯥ ꯄꯨꯖꯥ ꯇꯧꯔꯒ ꯂꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯆꯥ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯂꯥꯏꯔꯣꯟ ꯈꯖꯤꯛꯇꯪ ꯁꯣꯏꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯧꯒꯗꯧꯔꯤꯕꯅꯤ꯫ ꯁꯨꯡꯂꯠ ꯂꯠꯄ ꯌꯥꯗꯕ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯕꯁꯨ ꯌꯥꯗꯕ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯇꯧꯔꯨꯕ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯣꯄꯦꯟꯅ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗꯒꯤ ꯉꯝꯂꯒꯗꯒꯦ? ꯍꯥꯏ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯣ? ꯏꯕꯨꯡꯉꯣ ꯃꯁꯥꯅꯗꯤ ꯇꯧꯕ ꯌꯥꯔꯣꯏꯅꯦꯍꯦ, ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯑꯩꯗꯤ ꯉꯝꯃꯤ, ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯣ ꯍꯥꯏꯔꯤꯕꯁꯤ꯫ ꯍꯞꯇꯥ 3 ꯍꯥꯏꯕꯗꯤ ꯊꯥꯡꯖ 3ꯁꯤ ꯑꯩꯒꯤ ꯑꯁꯤꯗ ꯂꯩꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯃꯥꯒꯤꯁꯤ ꯇꯞꯅ ꯁꯨꯝ ꯁꯣꯏꯔꯛꯀꯗꯧꯔꯤ꯫ ꯐꯔꯦ ꯑꯣꯖꯥ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯍꯞꯇꯥ 3ꯁꯤ ꯂꯩꯖꯔꯒꯦ꯫ ꯑꯗꯨ ꯑꯣꯖꯥ, ꯑꯁꯣꯝꯗꯁꯨ ꯏꯃꯧ ꯅꯨꯄꯤꯒ ꯏꯆꯥ ꯅꯨꯄꯥꯒ ꯍꯨꯟꯗꯣꯛꯂꯝꯕꯗꯨꯕꯨ? ꯑꯗꯨꯒꯤꯔꯥ? ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯒꯅꯨꯗ, ꯃꯣꯏ ꯅꯍꯥ ꯉꯥꯛꯇꯅꯤ, ꯀꯔꯤꯒꯤ ꯁꯦꯕꯥꯕꯨ ꯆꯪꯂꯨꯒꯗꯒꯦ? ꯃꯔꯛꯇ ꯅꯪꯅ ꯑꯗꯨꯛ ꯆꯠꯂꯒ ꯂꯣꯏꯔꯦ꯫ ꯍꯣꯏ ꯑꯣꯖꯥ, ꯑꯗꯨꯕꯨꯗꯤ ꯌꯥꯏꯗ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯒꯤ ꯂꯩꯕ ꯌꯥꯔꯗ꯭ꯔꯥ ꯑꯣꯖꯥ? ꯉꯁꯤꯁꯤ ꯅꯤꯡꯊꯧ ꯀꯥꯕꯀꯣ? ꯂꯩꯔꯣ, ꯍꯟꯗꯛ ꯂꯥꯛꯏꯕ ꯊꯥꯡꯖꯁꯤ ꯁꯤꯗꯒꯤ ꯊꯕꯛ ꯍꯧꯅꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯒ ꯑꯆꯥ ꯄꯨꯖꯥꯒꯤ ꯊꯕꯛꯇꯤ ꯉꯁꯤꯗꯒꯤ ꯍꯧꯔꯒꯗꯕꯅꯤ꯫ ꯐꯔꯦ, ꯅꯈꯣꯏꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯒꯅꯤ, ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯂꯨꯔꯣ, ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯦ, ꯅꯈꯣꯏꯁꯨ ꯆꯥꯅꯅꯕ ꯑꯗꯨꯝ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯔꯥꯖꯅ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯃꯇꯝ ꯊꯥꯡꯖ 3ꯂꯛ ꯈꯨꯔꯨꯝꯒꯗꯕꯅꯤ, ꯑꯗꯨꯒ ꯊꯥꯡꯖ ꯑꯃꯗꯒꯤꯅ ꯊꯥꯡꯖ ꯑꯃꯒꯤ ꯃꯇꯝ ꯑꯁꯤꯗ ꯑꯆꯥ ꯄꯨꯖꯥꯁꯤꯡ ꯂꯦꯞꯄ ꯌꯥꯗꯕ ꯌꯥꯝꯅ ꯂꯨꯕ ꯊꯧꯔꯝ ꯈꯔ ꯂꯩ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯞꯇꯥ 3 ꯂꯩꯔꯅꯕ ꯍꯥꯏꯕꯗꯒꯤ ꯌꯥꯅꯔꯤ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯕꯣꯄꯦꯟꯅ ꯂꯩꯒꯗꯕ ꯀꯥ ꯑꯗꯨꯁꯨ ꯁꯦꯡꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯕꯣꯄꯦꯟꯅ? ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯃꯧꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯥꯡꯖ 3ꯗꯤ ꯁꯣꯝꯗ ꯂꯩꯇꯕ ꯌꯥꯔꯔꯣꯏ, ꯃꯔꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯍꯥꯏꯗꯨꯅ ꯋꯥꯃꯤꯟꯅꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯕꯣꯄꯦꯟ ꯑꯃꯗꯤ ꯀꯦꯇꯨꯀꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯆꯟꯗ꯭ꯔ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯋꯥ ꯇꯥꯅꯔꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅ ꯀꯦꯇꯨꯀꯤꯅ ꯑꯍꯥꯟꯕꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅꯅꯕ ꯑꯆꯥ ꯄꯨꯖꯥ ꯑꯁꯤ ꯍꯧꯗꯣꯛꯄ ꯑꯣꯏꯅ ꯊꯕꯛ ꯈꯔ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯖꯤꯠꯅ ꯏꯁꯤꯡꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯌꯥꯎꯝ ꯑꯃ ꯊꯛꯆꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯎꯝ ꯑꯃ ꯊꯛꯆꯜꯂꯕ ꯃꯇꯨꯡ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯣꯞ ꯂꯥꯎꯅ ꯐꯨꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯀꯦꯇꯨꯀꯤꯁꯨ ꯇꯞꯅ ꯐꯝꯊꯔꯛꯂꯤ꯫ ꯀꯦꯇꯨꯀꯤꯅ ꯕꯣꯄꯦꯟꯗ ꯐꯝꯃꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯐꯝꯍꯜꯂꯤ꯫ ꯑꯃꯥꯏꯕ ꯆꯟꯗ꯭ꯔꯖꯤꯠꯅ ꯀꯦꯇꯨꯀꯤꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯪꯅ ꯁꯤꯖꯤꯟꯅꯈꯤꯕ ꯂꯥꯏꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯁꯤꯡꯗꯨ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯁꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯀꯦꯇꯨꯀꯤ ꯃꯊꯪ ꯍꯥꯏꯔꯛꯂꯤ꯫ ꯂꯥꯏꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯇꯥꯔꯨꯕꯗ ꯆꯟꯗ꯭ꯔꯖꯤꯠ ꯀꯦꯇꯨꯀꯤꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯌꯦꯡꯉꯤ꯫ ꯀꯦꯇꯨꯀꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯆꯟꯗ꯭ꯔꯖꯤꯠꯅ ꯐꯔꯦ, ꯑꯩ ꯉꯁꯤꯗꯤ ꯄꯨꯖꯥꯁꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯄꯪꯂꯨ ꯂꯨꯁꯤꯟꯈꯤꯔꯣꯏꯁꯤꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯈꯔ ꯈꯨꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯃꯌꯦꯛ ꯈꯔ ꯌꯦꯛꯂꯒ ꯃꯗꯨꯗꯩꯗꯨꯗ ꯁꯤꯟꯗꯨꯔ ꯈꯔ ꯆꯥꯏꯁꯤꯜꯂꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯍꯌꯦꯡꯗꯤ ꯏꯃꯨꯡꯗ ꯈꯨꯔꯨꯝꯕ ꯌꯥꯔꯣꯏ, ꯃꯄꯥꯟꯗ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯇꯤ ꯍꯧꯒꯠꯈ꯭ꯔꯤ꯫ ꯆꯟꯗ꯭ꯔꯖꯤꯠꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗꯣ ꯋꯥꯏ ꯇꯩꯊꯣꯛꯎ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤꯗ ꯍꯥꯏꯔꯛꯄꯗꯨꯗ ꯀꯦꯇꯨꯀꯤꯅꯁꯨ ꯋꯥꯏ ꯇꯩꯊꯣꯛꯂꯤ꯫ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯇꯥꯝꯅꯥ ꯑꯃꯗꯤ ꯅꯣꯡꯌꯥꯏ, ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯂꯤꯉꯩ ꯇꯥꯝꯅꯥꯅ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯂꯩꯇꯕꯁꯦ ꯏꯃꯨꯡꯁꯦ ꯏꯍꯥꯡ ꯍꯥꯡꯉꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯣꯡꯌꯥꯏꯅ ꯃꯈꯣꯏꯁꯨ ꯅꯣꯡꯃ ꯅꯤꯅꯤꯗꯅꯤ ꯂꯩꯔꯛꯀꯗꯕ, ꯀꯨꯏꯔꯛꯑꯣꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯗꯤ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯔꯥꯏ ꯂꯥꯛꯆꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯤꯉꯩ ꯇꯝꯅꯥꯒꯤ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯃꯁꯥꯗꯣ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯅꯥꯅ ꯅꯣꯡꯌꯥꯏꯗ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯕꯨ ꯀꯩꯅꯣ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯨꯡꯕꯗꯧꯅ ꯇꯧꯏ, ꯍꯦꯔꯥ
ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯆꯠꯂꯣ ꯄꯣꯊꯥꯖꯔꯨꯔꯣ ꯆꯠꯂꯣ ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯇꯝꯅꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯂꯦ ꯑꯗꯨꯒ ꯍꯤꯞꯂꯒ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯀꯦꯇꯨꯀꯤ ꯕꯣꯄꯦꯟ ꯑꯃꯗꯤ ꯆꯟꯗ꯭ꯔꯔꯥꯖꯁꯨ ꯃꯈꯣꯏ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯅꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯅꯣꯡꯌꯥꯏꯒꯤ ꯃꯌꯨꯝꯗ ꯃꯄꯥꯕꯨꯡ ꯕꯣꯄꯦꯟꯗꯣ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤ ꯊꯥꯃꯨꯛꯇꯤ आदा लेतब याररोय अदुना नखोय चेक्सिना लेरमु नमागी अनाबदो खरा लुरे हायरकपदगी नोंयाइदो करी वरब जानो हायदुना चिंगनै मदुबु अना लायेंगी थबकनिना करीदि हायरुनी होय हायदुना दुमक खुमले नुमित अदुगी नुंगथिलदा अमुक भोपेंदो केतुकीगी मनाक्ता अमुक हन्ना लाक्ले असुमना केतुकीगी लायेंग चथरिबदो हायबदी चंद्रराज की मनाक्ता अचा पूजा तौदुना लाई ओइब चना पथापसिम ngaktuna leiribasi numit mangani sujankhri noma ayuk anganba amada tamnagi manakta haibati nongyai mayumda makhoi leikai gi ahal lama lakli aduga tamna bu korokli matam aduda tamna do imungdagi parap thorakli aduga khura kai haigi asumna hairakpaduda ahaladuna ibema ngarang du aiga nongyaiga singyengi matangda wari khara aduk sanabani aduda ibungo nongyaina makhoigi wapalda waru uru mayam ama lei phuklaga lawjau wodana ingonda ngarang hairamba adu ai madu phukluge haidana laklibani waru uru dubu kadomda leibano ne adumna hairakpada tamnana o adugi werabadi sidagi samchatpiro maningdomda aduga pukri ama leibani pukridugi nakanda wapal leiribani adudagi weramani ho phare ibema aduda ay jeugi ko asumna haramlaga ahallado maningdomda gam adumak lakli tamnasu imungda dumak changkhri ahal aduna asum gam lakpana pukri adugi manak jawrakli pukri adugi manak jawrakpada masa ado bang launa sagatli aduga tu khyau sungi manak adwaida changsinbada masa ado humang pi kangkhatpagum tawri adubu thoina hena khanjaludi pukri banaki akoibadu dalairiba wapal singdo soidana oiram lagani khanduna ngahanwai ketuki amati bopena lai sing loisallaga phumkhiba chafu adugi warakta phumkhiba adugi manak lomda ahallado parap changsilakli wari asigi ahanba tangkak matang asida loisinjari matangi tangkak singda kari kamdorakpage haibadu mayam punna mungai minarasi ngasigi damakadi mayampu aroibada amuka hanna khurumjari